ngasi gi video stit sengna ang bahibdu soidana oigani prithivida khwaidagi tan chanaba natraga khwaidagi angpa oidoriba thodok taret. Number 1 matamdu 1898 ki matamni Morgan Robertson ko writer amana fictional story havdi babna sagatpa wari amak irami. Wari lairik adugi mamingsi futility haina koromi. Wari aduda achouba jahas amagi wari su yormi. Jahas adugi mamingsi Titan the unsinkable haina koromi. Wari adugi matungina Titan hariba jahas asi matamduda asugamdik chauba ising de sunglublup loridaba jahas amani haina wari aduda hairami. Adubu jahas adu samudragi ipakta sum thauruga lafda Atlantic Ocean jaushilakda mafam aduda achouba un mapai amana thengjinduna sunglublup loi hairamba jahas adu lupkhirami. Maduda miyoi kya ki punsisu loikhirami. Masida khwaidagi ngangliba mana wari lairik adu phongkiba sahi 13 lairaga lairik adu yawba jahas adu chap manaba Titanic hariba jahas asi sarami. Titanic ki wari se khoni loina hana tana ravu ngaktani. Adubu khwaidagi nganglibdi Titanic siga sahi 13 gi mamangna phongkiba lairik ti yawba Titan hariba jahas asiga masak mong chap manaki. Jahas ani maglup panaidaba jahas ngaktani. Matamduda khwaidagi chawba jahasu anisina oirivani. Aduga jahas ani mag chap manana Atlantic Ocean da unmapai amada yeshinduna kaiki. Jahas ani mag April hariba thasida samudragi rolungda lupki amadi jahas ani mag chap manana passenger listing aninga chonga yauki. Masibu singna tan chanaba khakta oigadra natraga aikhoigi wakhalna lamba phangdaba kari aronbaga leiriba jano. Number 2 Abraham Lincoln amadi John F Kennedy hariba mkhoini si tonga tonga matamgi US gi president ngaktani amadi mkhoi animak chap manaba mongda assassinate tawraga hatki. Duga masinata ba mkhoi anigi mrakta yamna manaba thodok kharasu thoki. Mkhoi animak chap manaba mongda tunglomdagi nongmaina kaptuna hatki amadi hatpa matam aduda mkhoi anigi nupisu hatpham aduda loina leirami. Mkhoi anigi secretary gi maming sisu yamna angakpani. John F Kennedy gi secretary si Lincoln kawi aduga Abraham Lincoln gi secretary sina John kawi. Makhoi animak chap manana Friday numita sikhi aduga chap manana makhoi anigi best friend Billy Graham kawa amamam sulermi. Number 3 Simpsons hariba American cartoon TV show asida 2000 da release tokiba episode amada America gi presidency Donald Trump na ohelami. Matamdu da dream asi wasi isam chamba phagi amne dubu mamai thangda masi wafam si asengmda su oirakhi. Duga masida khwaidagi ngaklibsi TV show da Donald Trump na campaign chatuna president oirakhiwagi shakta muduga asengmda oirakhiwa sakta muduga chap manaki. Number 4 matamdu 1893 gi matamni Henry Jacqueline ko bunupa amana magi nupida chet tawduna magi nupi gi thamoidu machet tana kahinki. Nupi adu mathwai nungai mandavdagi suicide tawraga mathanda sizaki. Maduda nupi adu gi mabungna pawdu hek tawda asawbuna mai hoduna nomai ama pairga Henry gi memda laklami. Henry du yumgi garden adu da lepla galeirumki. Maduda nupi adu gi mabungduna Henry da nomaina kapki. Henry du laimai da longna haithikirami. Nupi adu gi mabungduna Henry du siramnani khanbadagi marksu masa mathana nomaina kapsilaga sizaki. Dubu asengmda rid nomai marudu Henry gi mamaina khelaga maningda leva achouba u amada oina panbajani. Madugi matung chahi kun leiraga Henry na magi yumadu semjinbagi u khara darkar leituna magi garden dagi udu yanthatnaba torami. Dubu udu yam chawkibana yanba ngamdabadai dynamite sizinaduna udu thugairami. U adu hek pokhaibaga ngasagi nomai marudu paithoraktuna Henry gi makukta palaga siki. Masigi photo ani si munna yangu. Masida uriba misaksi miyoi ama khaktani hena khanba yaurumgani. Adubu masi tonga tonga misakni. Ahanbagi misakisina Ferrari gi founder Enzo Ferrari ni aduga ani subisina Germany gi footballer Mesut Ozil ni. Aduga khwaidagi ngakli wafumna Enzo Ferrari si 1988 si ke aduga man hek sigiva tha amagi matung Mesut Ozil si poklakhi. Masibu tasengna mapok ama poklak pakaidu oidoriba jala. Number 6 USA da achoba damam savda miyoi 96 ki punsi lomki. Aduga masida yamna angakpa ama oiribasi maduda ahanba mi sikibasi 20 December 1920 dani sikiba misak aduna George Tierney kawi. Aduga mafum adumakta da aroiba sikiba misak aduna Patrick Tierney kawi. Mahaksi ahanba da sikiba George ki masanafani aduga
mahaksu December 20 da chap manana siki. Number 7 White Star Line heriba company si British ki jahaz sabagi company amani masinani acho chubu jahaz Olympic amadi Titanic jahaz si sakribasi. Company du da Violet Jessop ko bunupi ma nurse orga lerami. Company du ki ahan jahaz Olympic si matam du da khwai ki chawba jahaz ni adu accident ma da 1911 da jahaz ru samudra manung da lup kimadi miyoi kya siki. Violet Jessop asisu jahaz ru tonglami du mahakti hingki. Madugi mutung magi anisubu khongsa Titanic resu nurse uduna jahaz ru tonglami. Titanic su accident ma da samudra manung da lup kiduna miyoi kya siki du Violet Jessop ti hingki. Masikang natuna 1916 hanba lanjau gi matamda Violet Jessop ahum suboina Britannic herba medical sibasida nurse oirga chalami. Adubu jahaz ru German gi mine amada thingjinduna pokhairaga kai kiduna pung amagi manungda samudra manungda lup khemadi miyoi kya siki. Adubu Violet Jessop ti hingki. Masigi thogdok ahum si yamna angakpa thogdok ni hainari. Masigi thogdok si Violet Jessop ki maraibak phawagini hydouribra natraga mana to mukhning karimba kharadagi dum laibak thibasi thoglibu oigedra habasi ngasi fawwa angakpa ma oiduna leiri.